अहानबद सोशल मीडिया खोचब यामना थाजनिंग वरिबा पाउंग तंग हाना मैमना थमजगे चुरचांपुरगी सिंगाता लेबा फॉरेस्ट की ऑफिस अमा मई थरम लहरी कनाना करिगिदमक थरमलिबनो हाइबा खंग ngamdri swai मैम पुना अनौबा अपडेट ngamiनसे ngasi phongkiba tongwan tongwanba manipuri se phongsing amasum thokiba thogdo wathoksingi maroibi ipausing myamna thamjagi anra sai express gi lakusaraga leader haibisi myamna khanagadabani ehakna oining le heraga oibi yabanate emele loken myamgi mihut leader haibisi myamna khalakadabani ehakna oining le heraga hekta oibi yabanate haina wangoi kendra gi emele kuraizum loken phongdokre ngasi irom maizrong maning lekai de emele local area development fund gi lupa lakh kun sang saba community hall ma sangara duna miyam na kushinara duna emele kuraizam loken hai miyam da oi da pada ba semjin sajin bo wapum haijilaga politics tawba amata kuina saloi manipur gi praja miyam singlabani matam amagi senjau pairabani haiduna miyam da oi da pada ba panghai haijilaga miyam bo humduna puna bo honna bagi rajniti du huzga roi Chief Minister oiningi Minister oiningi haiduna MLA amana hekta oibi yaroi Manipur Chief Minister oina kana hotnaramba miyoi kya Chief Minister oibi phangdana tokibasu lekre MLA lokena makhatana hai wangoi kendra gi manungda miyam gi tangai phadana laikai gi yamna darka leiba mapung kharaga miyam gi apam matungina community hall sagani MLA lokena makhatana hai wangoi kendra gi sanglaba fazaraba politics ta men man ta da bamong da thulak pakharana fazaraba kendra sigi politics pu masak thiale miyam gi mihut su oiram laba politics tawri bu wangoi kendra gi lusing ba saba mana laiba sigi sang laba politics ta amukta phaw tawna khidri ba mong na miyam da lale haijaki ba du taseng ni ikai ningai ni politics tawri bani haidun miyam na khak yaroi da ba pangai haijin ba miyam da nam thak ta bu yadi ha kendra sigi politics tawri ba miyam gi mihut oiram laba aduna handak pauksi da la lehna singdoki ba aduna tak lehki lokena makhatana hai mauna miyam gi mihut oidringe de kendra gi miyam lo wasak tuna tawgani hai ki wafam sing mathang mathang thabak oina utuna pangthukna bokhona gani mana haujik sahi ama MLA oirak pawsida kendra gi manungda masak tokpa thaba ama tawre makhatana su tawki gani politics tawri besingna worker masil khatnana ba makal gi politics kak tawri da bane MLA hai basidi piba phamnati miyam gi thajaba mangkhiba matamda punsi gi oina amuhana hogolakpa khamloi ma ki oina di kendra gi praja bu yamna luna laujai manipur gi kendra humphu gi manungda wangoi kendra gi thoido hendokpa tungi mirolna sonaba kendra ma ohenana ba hek ngamba thakta honaramgani miyam gi mihut oiraga masagi oijaba thiba gari atang tongba imung manung amasum sagai na tagi nuaina ba sel paihona ba tawo politics ma ki matamda khak tawram loi haina suloken phungdoki Manipur lenga ki hauzik sel thungi phibam yamna phabu oidribana lenga na saka thorangi dam kendra sigi thadarakpa senpam khara adu ningthina niam sumna kendra gi saka thorang thadagani wangoi kendra gi manungda leiba polling khudimakta manaba sakthung phanganduna saka thorang sing pekhalakani wangoi kendra gi manungda leiba lambi thong sing hek ngamliba makhai mathang mathang ningthina sambatkani lambi sing asi semlingaida quality leina amasum hena pakthokna sambatkani Hyang thang digi irom maizrau khawgi lambi amasu marakta leiriba thong asi ningthina sangpanabagi works program da haple haina su MLA lokena phongdoki ngasigi community hall sanga bagi thoromaduda Khudong pokpi jila parishad ki hanagi jila parishad member laitonjam sursinga irom maizrau gram panchayat ki hanagi pradhan sograkpam manihar singa irom maizrau GP ki hanagi upapradhan saikum memadivi ward member sing sograkpam rani laisram ongbi Asalata ningthaujam ongbi asalata social worker ke mai paksu sarugya kheri makasa tarak poina to pom haukiba thamanga sida Russia gi lanmi lising kun gi mathak hatkre Russia na Ukraine landa basida makoi gi lanmi lak amagi mathak sikre masigi manung da lanmi lising kun henwadi mawangsi gi December thada gi sikhibane haina United States National Security Council NSC gi spokesperson John Kirby na phongtokre Kirby na wapam singasi press briefing amada phongdokhi bani makna lan asida Russian lanmi lising marfu gi mathak sokra hain phongdokhi Ukraine gi Donbas lamdam Russian landana bo hona khiba maru oina bakhamut landana bo hona khiba du fail oikre haina Kirby na haki ta singna lalongi oina maru oiba amasumna kai sengmu lamdam amata Russia da khudum san mangamdri Russia gi lanmi Lak amagi mathak sikhiba sin lana sida makoi ka hena mang takle haiba takle hena zone Kirby na ki
ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯚꯤꯛꯇꯤꯝꯅꯤ ꯑꯃꯁꯨꯡ ꯔꯥꯁꯤꯌꯥꯅ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯅ NSCꯒꯤ ꯁ꯭ꯄꯣꯛꯃꯦꯟ ꯑꯁꯤꯅ ꯍꯥꯏꯈꯤ ꯀꯦꯔꯕꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯗꯣꯟꯕꯥꯁ ꯂꯝꯗꯝꯒꯤ ꯕꯈꯃꯨꯠ ꯁꯤꯇꯤ ꯑꯁꯤ ꯔꯥꯁꯤꯌꯥꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯔꯥꯁꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯁꯤꯇꯤꯒꯤ ꯅꯨꯡꯆꯨꯞꯂꯣꯝꯗ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁ ꯐꯣꯔꯁꯦꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯈꯃꯨꯠꯀꯤ ꯂꯥꯟ ꯑꯁꯤ ꯔꯥꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯍꯥꯠꯇꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯤꯖꯥꯔꯚ ꯃꯁꯤꯡ ꯍꯟꯊꯅꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯄꯤꯒꯗꯧꯔꯤ ꯆꯍꯤꯁꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯅꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯌꯨꯅꯤꯐꯤꯀꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯊꯕꯛ ꯇꯧꯔꯤꯕ ꯔꯦꯖꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯁꯤꯡꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ ꯄꯤꯒꯗꯧꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯃꯁꯨꯡ ꯃꯤ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯒꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯌꯥꯎꯒꯅꯤ ꯃꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯐꯤꯀꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯌꯣꯟꯍꯞ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯀꯣꯠ ꯇꯧꯈꯤ ꯏꯪ 2010ꯗꯒꯤ ꯍꯧꯅ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯁꯔꯀꯥꯔꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤꯑꯣꯏ 6,000 ꯔꯣꯝꯗꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯟꯁꯤꯡꯒꯤ ꯏꯀꯣꯅꯣꯃꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯄꯥꯎ ꯂꯧꯈꯤ ꯍꯤꯔꯝ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯎꯗꯤ ꯈꯣꯝꯖꯤꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯄꯕ꯭ꯂꯤꯛꯇꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯈꯤ ꯃꯗꯨꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯍꯥꯠꯇꯣꯛꯄ ꯑꯣꯠꯄ ꯌꯥꯎꯅ ꯄꯥꯛ ꯁꯟꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒꯤ ꯐꯤꯕꯝ ꯎꯕ ꯐꯪꯈꯤ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯌꯨꯟ ꯁꯨꯛ ꯌꯣꯜꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯌꯥꯝꯅ ꯇꯣꯈꯥꯏꯅ ꯇꯥꯕ ꯔꯤꯖꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯛꯆꯤꯟꯕ ꯐꯤꯔꯦꯞ ꯂꯧꯕ ꯃꯔꯝꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅꯁꯨ ꯊꯥꯖꯔꯤ ꯑꯃꯔꯣꯝꯗꯅ ꯁꯤꯔꯤꯌꯥꯒꯤ ꯏꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯁꯥꯏꯠꯁꯤꯡꯗ ꯏꯖꯔꯦꯜꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯁꯤꯔꯤꯌꯥꯒꯤ ꯑꯂꯦꯄꯣ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯁꯥꯏꯠ ꯀꯌꯥꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯔꯤꯌꯟꯁ ꯂꯥꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤ 7ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯁꯤꯔꯤꯌꯟꯁ ꯃꯤꯂꯤꯇꯔꯤꯒꯤ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯔꯝꯗꯥꯏꯗ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯏꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯑꯂꯦꯄꯣꯒꯤ ꯀꯣꯌꯥ ꯂꯝꯗꯝꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯄꯣꯖꯤꯁꯟ ꯀꯌꯥꯗ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯈꯤ ꯁꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯝ 2 ꯌꯥꯎꯈꯤ ꯍꯥꯏꯅꯁꯨ ꯋꯥꯔꯣꯜ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯂꯦꯄꯣꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜꯁ ꯗꯃꯥꯀꯁꯇ ꯂꯩꯕ ꯏꯌꯔꯄꯣꯔꯠ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈꯤꯗꯦ ꯕ꯭ꯔꯤꯇꯦꯟꯗ ꯕꯦꯁ ꯇꯧꯕ ꯁꯤꯔꯤꯌꯟꯁ ꯑꯣꯕꯖꯔꯕꯦꯇꯔꯤ ꯐꯣꯔ ꯍ꯭ꯌꯨꯃꯦꯟꯁ ꯔꯥꯏꯇꯔꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯂꯦꯄꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯑꯃꯁꯨꯡ ꯑꯜ ꯅꯥꯏꯔꯔ ꯏꯌꯔꯕꯦꯁꯇ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯠꯇꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯏꯖꯔꯦꯜꯅ ꯑꯁꯤꯒꯨꯝꯕ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ 13ꯔꯛ ꯁꯨꯕꯅꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗꯁꯨ ꯏꯖꯔꯦꯜꯗ ꯑꯂꯦꯄꯣꯒꯤ ꯏꯌꯔꯄꯣꯔꯠꯇ 2ꯔꯛ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈꯤꯗꯦ ꯍꯥꯏꯔꯤ ꯁꯤꯔꯤꯌꯥꯗ ꯏꯔꯥꯅꯤꯌꯟꯁ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯦꯖꯕꯣꯂꯣ ꯑꯃꯁꯨꯡ ꯑꯇꯩ ꯒ꯭ꯔꯨꯞꯁꯤꯡ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯔꯝꯅ ꯏꯖꯔꯦꯜꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ